Ngara numida wairam phongkhiba panam pause dagi maru oiba pau khara khangasiraga miyamna khudo tamjike mathang sahi lising aniga sumna kunga manga dagi leba asigi mikok thibagi thabak haubaga loinana lising aniga sumna kunga nipan phawbada delimitation gi thabak loisingadabane leba asigi mikok masing thibagi thabak kumja lising aniga sumna kunga mathoi dagi pandana lakhiba adu mathang sahi lising aniga sumna kunga manga dagi hauraga lising aniga sumna kunga tarukta mikok thibagi thabak loisilagani amaramda mikok thibagi thabak asi hek loibaga lok sabha ge national wide delimitation gi thabak hauraga kumja lising aniga sumna kunga nipan phawbada mapum phana loisinaba sem sare hairi agency gi pauna hai leba asina sahi tara khudingi chathaduna lakpa mikok thibagi thabak mathang sahi lising aniga sumna kunga manga dagi haungnaba sem saba haukrei adubu mikok thiba asida ka session di yauroi mikok masing thiduna leibagi matangda opposition ne issue ama oina pathoroktanaba bihar yauna ateis ekharagi assembly mikalgi mangoina mikok thibagi thaba se loisinaba honarakpani tasengbadi mikok masing thibagi thaba kumja lising aniga sumna kunga mathoida tawgadabani adubu matam aduda malemgi oina covid pandemic ki awa saithemai unakhibana mikok masing thibagi thabak tawkhidabani aduma po center gi maikaidagi di mikok masing thinaba amade lok sabha constituency gi delimitation gi thabak lokhatnaba thorang tawba leptri haire panbayai india gi oina kumja lising amachani pamaphog mathoidagi sahi tara leiraga mikok thibagi thabak sathaduna lakpani kumja lising aniga sumna taraga mathoida sathakhiba leba asigi mikok masing thikhiba adugi datagi matung ina leba asigi missing crore sama kunga mathoiga dot amani kumja lising aniga sumna kungi april amadagi mikok masing thibagi ahamba tangkaki thabak sathaba haugadaba adu covid-19 pandemic na maram oidina pangthoktuna lakhibani amaramda kumja lising aniga sumna taraga mathoidagi ngasi phawbagi manungda india na china dagi missing henduna india gi missing crore sama nifugani thoi 1425775850 oiduna malemda missing khwaidagi yamba leba oigani haina United Nations mamang sai lising aniga sumna kunga homdoida phongkiba report amada pikibani government gi makok thomba official amana phongdorokhiba matung inna misam mota mikok masing thibagi thabak chathabaga lonina leba asigi apama mising kumja lising aniga sumna taraga tarukta data phongani mikok thibagi thabak hek loibaga leba asigi lok sabha constituency gi delimitation gi thabak chathaba hauragani haire marak sida political circle dagi phongdoknarakpa wafamda lok sabha constituency gi delimitation gi thabak chatharakpa sida state kharada city masing hengalakpaga lonina mising da yenglaga hanna leremba lok sabha gi constituency gi boundary da ahomba laklagani hairi agency gi paun makhatana hai kumja lising aniga sumna kunga mapanda pangthokadaba lok sabha mikhalgi sahi ama mangoinina lok sabha constituency gi delimitation gi thabak loisingani delimitation commission natraga boundary commission kauba high power body amana delimitation gi thaba asi chathagadabani india na kumja lising ama sama panyenkhai thoitigi delimitation commissioner bangarak semkhrei commission asi delimitation commissioner act lising ama sama panyenkhai thoi delimitation commission lising ama sama pohum doi delimitation commission act lising ama sama pohum doi delimitation commission act lising ama sumna homdragani thoi amasung delimitation commission act lising aniga sumna anigi makhada commission asi lingkhatkibani kumja lising aniga sumna taraga mathoida pangthokhiba session report ta leba asigi apama missing crore chama kunga mathoi 0.1 crore 1.21 billion oiki apama missing asigi sada 51.5 na nupa aduga sada 48.3 na nupi ni session report adugi matung inna leba asigi khwaidagi missing yamba state UP na crore 19.95 oiki aduga Maharashtra na crore 11.2 oikibani mi khwaidagi kungna taba state na Bihar na oikibani leba asigi oina kumja lising aniga sumna amada laikhiba apama missing dagi kumja lising aniga sumna kunga mathoida missing 18.1 crore 181 million hengalakibani missing hengalpagi sangchada 70.64 oibagi manungda nupana sada 17.19 aduga nupina sada 18.12 oiki session report adugi matung inna leba asigi apama missing ge sada 31.2 na arbanda leiraga
ꯆꯥꯗ 68.6 na rural area da laibani. Apunma misingi chada 37.8 haibadi 45.36 na migrant ni haina masak khangdokhibani. Apunma misingi chada 39.8 na Hindu lining chapa mising oiraga chada 18.2 na Muslim, chada 2.3 na Christian, chada 1.7 na Sikh, chada 0.7 na Buddhist, chada 0.4 na Jain aduga atopa lining sing chapa na chada 0.9 ni. Makha tarapa pauda sahi kontra gi matungda Aizol dagi Assam Rifles lauthokre. Mizoram gi konungda haukiba sahi kontra ase Assam Rifles headquarter oiduna lakhiba du lauthokre. Masigi matangda Mizoram government amasung Assam Rifles anigi marakta memorandum of agreement ama sign taunakhibaga loinana Aizol da Assam Rifles battalion headquarter lautholaga Aizol dagi kilometer 35 thapna leiba Jokhong da AR gi headquarter leiragani agency gi pauna hai sei kontra asigi matungda Aizol da leiriba Assam Rifles headquarter asi hongdoknaba Mizoram government amasung Assam Rifles anigi marakta tha asigi kunguhumdoi da memorandum of agreement sign taunakibani. Aizol da leiriba Assam Rifles headquarter asi hongdokkinaba wafam kumjalising masama pamafuni panda Seminisa ladenga na luchingba NPF lengak matamdagi demand tauduna lakhibani. Matam aduda Assam Rifles na micham taraga mathoi hatkiba thaudo amadagi Assam Rifles headquarter hongdoknaba demand taurakibani. Mizoram government gi mekidigi Aizol da leiriba Assam Rifles headquarter battalion asi Jokhong da oina hongdokkinaba kumjalising aniga summa taraga mapalgi February da Union Home Minister Amisa da taksing kharaba matung sahi asigi May 13 da Assam Rifles Aizol dagi hongdokkinaba Home Minister na pautaw pirakibani. Adumapo Jokhong gi headquarter battalion asigi infrastructure singi semgapagi thaba hauju phawba losindabana mapum phan hongdokpada matam khara changkhigani hairi. Jokhong gi AR complex adu mamang sahi gi April da Union Home Minister Amisa na sangakhibani. Makha tarapa pauda National Highway da Transport Department gi checkpoint amadagi hena thamnaroi director Manipur fauduna chatliba National Highway sing Imphal Jiribam lambi amasung Imphal Dimapur da lambi paring da Transport Department amade lenga ki mari leinaba checkpoint mayam ama leramba du driver sing da khudong chadabagi damakta National Highway asida department gi oina checkpoint amamam dagi hena thamnaroi haina Transport Director na driver union sing na thajaba pikre. All Manipur Road Transport Driver and Motor Worker Union gi MJ Avenue da Labor Office da ngasi pangthopa pawgi mifam amada Union asigi General Secretary Maimom anina phongdorakibada Imphal Jiribam lambi amasung Imphal Dimapur lambi da service tawriba truck driver singna makhal kya da thengnariba khudongchadaba singgi matangda Manipur government gi Transport Department gi director ga unaduna wari sanabada lambi ani asida department gi checkpost amamamdagi hena thamnaroi habagi thajaba pirakhibani hairi. Director ga unaba aduda Manipur Gorkha Motor Worker Welfare Union gi meetingsu saru yakhi. Maimom anina makha taraduna state asigi hauju oiriba fibam lambi phataba amadi nongsingi fibamna maram oirega highway asida miyamgi nongmada changdaba yadraba polamse pusinaba honabada yamna khudongchadaba fibam mayoknari. Masigi mathakta highway asida department amadi lengaki mari leinaba department singi checkpost kaya ama mafam kaya da thamduna lambi da wana lakliba driver singda tatana gari gi check tawbana hena nungai taba ama oiduna lakli. Wafam masigi matangda ngasi union ani asigi mihil singna transport driver singi unaduna driver gi khudongchadaba sing khanghalaba matung National Highway ani asida department gi oina checkpost amamamdagi hena thamnaroi habagi thajaba pirakhibani. Khongthang asina highway ani asida service tawriba driver singi awaba kharamakhay kuanba ngamlagen haina su mahangna phongdoki. Paugi mifam aduda saru yakhiba Manipur Gorkha Motor Works Welfare Union gi President Anin Khawasna Transport Department gi Director na driver singi awaba khangna checkpost masing hantharagan habagi thajaba pirakliba asi Transport Department amade mari leinaba authority na si driver singda chapchana cooperation PPU haiki. Makha tarapa pauda KNFMC gi Thominta Hawkip Manipur da Telap Road ki maral da NIN fare
Sahi asigi April 18 Bishnupur District Manung Chamba Naran Sainada Leiba Central Reserve Police Force CRPF ki Sama 19 suba battalion da Sathakiba ekte kamay layanna Kuki Galalov Kuki National Front Military Council KNFMC ki Kadar Thomintang Haukip National Investigation Agency NIA na fare haidi NIA na phakraba KNFMC ki Kadar Thomintang Haukip Allies Thangboy Haukip Allies Roger Say Kuntranipan Malhui Dagini Bishnupur District Naran Sena Maningda Leiba CRPF ki Sama 19 suba battalion da Sahi asigi April 18 Sathakiba ektek aduda chenabagi maralda phakraba Thomintang Haukip Hauze NIA gi custody da leidi Makhatarapa pauda Churchandpur da medical camp pangthokre Assam Rifles na hadakta specialized doctor Kayana saruk yaba mega medical camp amma Bungjangking High School Mata Bela Churchandpur District da pangthokre medical camp aduda general practitioner orthopedics dermatologist yaungna tonga field dagi super specialist singna saruk yaki